ꯀꯤꯗꯕ ꯁꯥꯁꯤꯟꯅꯩꯅꯤ ꯇꯧꯁꯤꯟꯅꯩꯅꯤ ꯊꯧꯅꯥ ꯐꯩꯅ ꯃꯥꯗꯤ ꯀꯥꯏꯅ ꯍꯥꯏꯍꯟꯅꯤꯡꯂꯤꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯑꯀꯤꯕ ꯐꯥꯎꯗ꯭ꯔꯤꯅꯤ ꯀꯔꯤꯒꯤ ꯀꯤꯔꯣꯏ ꯀꯤꯗꯕ ꯁꯥꯗꯨꯅ ꯂꯩꯒꯦ ꯈꯟꯕꯗꯣ ꯕꯦꯂꯤꯛ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯅꯝꯗꯅ ꯉꯝꯍꯟꯗ꯭ꯔꯦ ꯅꯨꯄꯥꯁꯤ ꯆꯠꯈ꯭ꯔꯗꯤ ꯏꯅꯦ ꯏꯕꯦꯝꯍꯜꯒꯤ ꯊꯋꯥꯏꯗꯨ ꯂꯥꯛꯂꯒ ꯃꯉꯣꯟꯗ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯗꯧꯒꯨꯝ ꯂꯩꯔꯤꯕ ꯎꯋꯥꯁꯤꯡꯗꯣ ꯂꯦꯡꯗꯨꯅ ꯆꯥꯛ ꯄꯤꯌꯨ ꯍꯥꯏꯔꯛꯇꯧꯒꯨꯝ ꯕꯦꯝꯒꯤ ꯐꯤꯁꯥ ꯀꯣꯟꯗꯨ ꯅꯤꯛꯇꯨꯅ ꯃꯥꯕꯨ ꯀꯤꯍꯜꯂꯛꯂꯗꯒꯨꯝ ꯍꯣꯔꯔ ꯐꯤꯂꯝꯒꯤ ꯇꯥꯏꯞꯇ ꯃꯁꯝ ꯁꯥꯡꯕ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯄ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯗꯒꯨꯝ ꯈꯟꯈ꯭ꯔꯦ ꯃꯃꯤꯠꯇꯨꯗ ꯎꯔꯛꯂꯤꯕꯁꯦ ꯃꯃꯥꯏ ꯃꯃꯤꯠ ꯁꯣꯛꯂꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯏꯕꯦꯝꯍꯜꯗꯨ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯂꯒ ꯐꯤ ꯑꯉꯧꯕ ꯏꯜꯂꯒ ꯂꯩꯕꯒꯤ ꯁꯛꯇꯝꯅꯤ ꯍꯩ ꯀꯩꯅꯣ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯄꯥꯈꯪꯗꯒ ꯇꯞ ꯇꯞꯅ ꯄꯤꯅꯤ ꯍꯦꯛꯇ ꯅꯪꯅ ꯀꯤꯍꯜꯂꯛꯏ ꯅꯠꯇ꯭ꯔꯣ ꯀꯨꯝꯊꯧꯁꯦ ꯑꯝꯇ ꯉꯝꯃꯔꯣꯏ ꯑꯩꯒꯤ ꯈꯣꯡ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯗꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯩꯕꯨ ꯁꯝꯒ ꯄꯥꯏꯔꯒ ꯐꯨꯔꯗꯤ ꯀꯤꯗꯕꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ ꯍꯟꯗꯣꯛꯁꯦ ꯅꯨꯡꯉꯥꯏꯇꯦ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯑꯩꯗꯣ ꯃꯥꯅ ꯀꯤꯍꯜꯂꯒ ꯑꯩꯅ ꯍꯦꯔꯣꯏꯟ ꯁꯥꯔꯒ ꯀꯤꯗꯅ ꯂꯩꯔꯝꯕꯗꯣ ꯅꯪꯅ ꯄꯔꯄꯞ ꯂꯥꯛꯂꯒ ꯀꯤꯍꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯈꯪꯗꯦ ꯀꯨꯝꯊꯕ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯁꯤ ꯑꯉꯥꯡꯁꯦ ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯨ ꯉꯝꯃꯔꯣꯏꯀꯣ ꯑꯩ ꯀꯤꯖꯩ ꯍꯥꯏꯕ ꯀꯤꯕꯒꯤꯅꯦ ꯑꯩꯅ ꯌꯨꯝꯗ ꯆꯠꯂꯣ ꯍꯥꯏꯁꯦ ꯏꯇꯣꯝꯇ ꯈꯣꯡꯅ ꯆꯠꯄ ꯉꯝꯃꯣꯏ ꯑꯩꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯁꯥꯔꯛꯈꯤꯒꯦ ꯑꯗꯨꯒ ꯄꯥꯏꯔ ꯂꯥꯛꯑꯒꯅꯦ ꯂꯧꯈꯠꯂꯒꯦ ꯍꯥꯏꯔꯒ ꯂꯩꯍꯤꯕꯨ ꯇꯥꯔꯛꯅꯕ ꯅꯤꯛꯏ ꯑꯃꯗꯨꯗꯤ ꯇꯥꯔꯛꯄ ꯅꯠꯇꯦ ꯕꯦꯂꯤꯛ ꯏꯁꯥꯎ ꯁꯥꯎꯅ ꯃꯤꯅ ꯎꯔꯒ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯈꯟꯈꯤꯕ ꯇꯥꯔꯦꯃꯤ ꯑꯁ ꯀꯔꯤ ꯗꯥꯎꯅꯣ ꯑꯩꯒꯤ ꯗꯥꯎꯁꯤꯕꯣ ꯍꯩ ꯆꯔꯥꯡꯅꯕꯤ ꯀꯨꯝꯊꯧ ꯍꯥꯏꯕꯅꯤꯅꯦ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯕ ꯀꯌꯥꯝ ꯀꯥꯏꯒꯦꯅ ꯑꯗꯨ ꯀꯨꯝꯊꯔꯒ ꯐꯖꯅ ꯍꯥꯏꯅꯕ ꯌꯥꯕ ꯋꯥꯅꯤ ꯑꯁ ꯃꯤꯅꯒ ꯎꯔꯒ ꯍꯥꯏꯔꯒ ꯃꯀꯣꯛ ꯍꯣꯜꯂꯤ ꯑꯩꯈꯣꯏ ꯊꯣꯡꯒꯜ ꯐꯥꯎꯗꯪ ꯆꯠꯂꯨ ꯑꯗꯒꯤ ꯑꯗꯨꯝ ꯏꯊꯟꯗ ꯆꯠꯆꯈꯤꯒꯦ ꯂꯩꯍꯤ ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ ꯐꯖꯅ ꯑꯝꯇ ꯀꯨꯝꯊꯧ ꯅꯪꯅ ꯇꯧꯔꯤꯁꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯕ ꯑꯣꯏꯗ꯭ꯔꯤ ꯑꯁ ꯀꯔꯤ ꯅꯨꯡꯒꯤ ꯂꯛꯅꯔꯨꯕꯅꯣꯗꯨ ꯌꯧꯏ ꯂꯩꯍꯤ ꯐꯠꯅ ꯆꯣꯡꯊꯩ ꯕꯦꯂꯤꯛꯀꯤ ꯃꯅꯪꯒꯟꯗ ꯅꯞꯂꯝꯕꯗꯒꯤ ꯑꯗꯨꯒ ꯏꯀꯥꯏꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ ꯕꯦꯂꯤꯛ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯅꯣꯛꯏ ꯍꯩ ꯆꯠꯅꯕ ꯇꯧꯁꯤ ꯂꯥꯎ ꯑꯃꯝꯕꯁꯤꯗ ꯅꯁꯛꯀꯗꯣꯝꯇ ꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯃꯆꯤꯟꯗꯨ ꯈꯨꯝꯗꯨꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ ꯂꯩꯍꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯍꯧꯈꯤ ꯃꯆꯤꯟꯁꯨ ꯂꯦꯞꯇꯦ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯌꯨꯀꯣ ꯑꯩꯗꯤ ꯍꯥꯏꯖꯔꯤꯁꯤꯅꯤ ꯕꯦꯂꯤꯛ ꯇꯞꯂꯤ ꯇꯞꯂꯤ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ ꯆꯥꯛ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯆꯥꯊꯣꯛ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛ ꯆꯥꯛꯀ ꯆꯥꯅꯤꯡꯗꯦꯗ ꯆꯥꯛ ꯆꯥꯗ꯭ꯔꯒꯅ ꯆꯨꯝ ꯃꯥꯜꯂꯛꯇꯥꯕ ꯅꯪꯅ ꯆꯔꯥ ꯍꯦꯜꯂꯒ ꯁꯣꯛꯇꯣꯏꯁꯦ ꯅꯪ ꯅꯁꯥ ꯑꯗꯨꯒ ꯌꯦꯡꯕ ꯉꯝꯃꯣꯏꯗꯣꯏꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯪꯉꯣꯟꯗ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯦ ꯍꯣꯏꯅꯦ ꯑꯩꯅ ꯌꯦꯡꯗ꯭ꯔꯁꯨ ꯅꯣꯏ ꯏꯃꯥ ꯕꯕꯥꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯣꯏ ꯏꯆꯥꯁꯦ ꯃꯥꯡꯗ ꯎꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯩ ꯍꯥꯏꯅꯅꯤ ꯍꯥꯏꯕꯅꯤꯗ ꯀꯩꯗꯧꯏ ꯍꯥꯏꯗꯣꯏꯕ ꯆꯨꯝꯁꯤꯕꯨ ꯐꯖꯕ꯭ꯔꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯨꯅ ꯆꯨꯝ ꯃꯥꯟꯁꯤꯜꯂꯛꯂꯗꯤ ꯀꯅꯥꯅ ꯌꯦꯡꯅꯤꯡꯗꯣꯏꯕ ꯅꯣꯏ ꯏꯃꯥ ꯕꯕꯥꯅꯗꯤ ꯇꯉꯥꯏ ꯐꯗꯅ ꯌꯦꯡꯕꯤꯔꯛꯀꯗ꯭ꯔꯥ ꯑꯗꯨꯁꯨ ꯌꯦꯡꯅꯤꯡꯅꯗꯤ ꯌꯦꯡꯉꯔꯣꯏ ꯅꯪ ꯑꯗꯨ ꯃꯌꯥꯝꯗꯣ ꯎꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯦ ꯑꯩꯅ ꯊꯣꯛꯄ ꯂꯩꯗꯧꯔꯤ ꯕꯦꯝꯁꯨ ꯊꯤꯕ ꯐꯪꯗꯦ ꯏꯅꯦ ꯏꯕꯦꯝꯍꯜꯗꯣ ꯕꯦꯝꯕꯨ ꯋꯥꯅ ꯉꯥꯏꯔꯝꯕꯅꯦ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯆꯠꯈ꯭ꯔꯦ ꯕꯦꯝ ꯍꯜꯂꯛꯂꯒ ꯏꯃꯥꯗꯤ ꯍꯥꯏꯅ ꯍꯪꯉꯛꯑꯗꯤ ꯑꯩ ꯀꯩ ꯈꯨꯝꯅꯤ ꯁꯤ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯆꯥꯅꯤꯡꯕ ꯐꯥꯎꯅ ꯄꯣꯊꯥꯅꯤꯡꯕ ꯐꯥꯎꯅ ꯂꯩꯗꯣꯏꯅꯣ ꯅꯪꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯑꯩ ꯍꯧꯖꯤꯛ ꯊꯋꯥꯏ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯀꯅꯥꯝꯇꯅ ꯈꯪꯕꯤꯗꯧ ꯅꯠꯇꯦ ꯍꯥꯏꯔꯒ ꯑꯋꯥꯕ ꯃꯆꯦꯠ ꯑꯃ ꯐꯪꯕꯒ ꯈꯥꯡꯕ ꯉꯝꯖꯗꯕꯤ ꯀꯦꯅ ꯃꯧꯅ ꯅꯣꯛꯇꯨꯅ ꯂꯩꯖꯕꯤ ꯂꯩꯍꯤꯗꯣ ꯀꯞꯊꯣꯔꯛꯂꯤ ꯕꯦꯂꯤꯛ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯤꯅ ꯀꯔꯤꯅꯣꯃ ꯈꯟꯈꯤꯅꯤ ꯑꯗꯨꯃꯥꯏ ꯀꯞꯀꯅꯨ ꯂꯩꯍꯤ ꯈꯨꯝꯂꯛꯇ꯭ꯔꯦ ꯅꯪꯅ ꯀꯞꯄꯒ ꯍꯜꯂꯛꯇꯣꯔꯤꯕꯣ ꯑꯗꯨꯕꯣ ꯂꯩꯍꯤꯅ ꯁꯨꯈꯨꯝ ꯍꯦꯛ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯕꯦꯂꯤꯛꯁꯨ ꯋꯥ ꯃꯈꯥ ꯇꯥꯖꯔꯨꯗ꯭ꯔꯤ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯂꯥꯛꯃꯤꯟꯅꯗꯨꯅ ꯕꯦꯂꯤꯛꯅ ꯂꯩꯍꯤꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯍꯜꯂꯛꯂꯤ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯥꯗꯤ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯕꯅꯤ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯑꯣꯏꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯗ ꯁꯤꯠ ꯕꯦꯜꯇꯨ ꯐꯥꯕꯅ ꯀꯥ ꯍꯦꯟꯖꯤꯟꯅ ꯁꯣꯛꯄꯃꯛꯇꯤ ꯁꯣꯛꯇ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯕꯥ ꯀꯨꯊꯤ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥꯗꯨ ꯗꯁꯥ ꯄꯥꯡꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯀꯤꯃꯟꯈꯤꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯔꯤ ꯃꯄꯣꯠ ꯃꯆꯩ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯃꯛꯏ ꯁꯅꯥꯇꯣꯝꯕꯅꯗꯤ ꯍꯥꯏꯕꯅꯤ ꯀꯟꯅꯃꯛ ꯍꯥꯏꯗ꯭ꯔꯃꯛꯁꯨ ꯀꯥ ꯍꯦꯟꯅꯁꯨ ꯊꯋꯥꯏ ꯂꯨꯞꯁꯤꯜꯂꯨꯅꯨꯀꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯁꯤꯔꯕꯁꯨ
ai khanglaga adum leiro haibiribro imungsida hadak thokliba mayamsi moi baba bu karimata ubidabro nate moi baba bu kadai da chapiurage Africa daga leibirubro imaugi mapamda thokliba maya adagi aigi ipamda thokliba aigi yumda thokliba si mayamsi aigi imung sopa kawe moi baba na tumina lekhrabasu aidi aina ngamba lambidadi yumsibu kannaba tawramganiye moi baba ni tumina leibiyo adu yumsigi phatanaba aina kaida unungda thoraroi Sanato bananganglubana wahai ama ani khak aduga magi loinabina khumlaklibaduna exam da 5 marks ki ise ama ibagumbani Sanato basu khangi handak marak magi loinabisi thamoi apenba amata oidabasida karino ma tawre habado aduna makha tada tumina adum leikrabani ngasina ahanba oiramni maburebana wahai ama haibada mana tara khumbase lai khuramba loiraga maibado chakraba matung magi nupina kada changlakpada Sanato bana hospital chalasiradude PM ta hongakige kahino moi baba bu ngawrabo sumaina hospital da kamaina chatorige ibo kuira ga sum ngawrak labra kainom tawre moi baba phamlaga adum leibiyo ai phi hongakige ai gi sa do matom ta leiramlani aina seba tawdabada ai gi sa gi seba tawbinaba ai gi mahut sinbinaba kanamata leibenate Sanato bata singna wahang macha am phawba hangningrabani magi loinabida amado adumak makhatari isa nupi amatang leijaram labadi sumaina tarum leidabani thaba agi laibakse onthok thina su tambiramida ko ai ga oijaningre ai thaba oiningre ko ai na ngangbi dre matago nasin yamna kanganu ko na mapure badon sinduna chumba chumdro aina haiba sing aduda kari arambe yaurage thaba nang tharo olani soidana Phi hongdokpa loiraba thabado phamung machida phamlaga amuk susu tawrakle sofa da phamlaga leirambadagi maburebadu tamna yengai kari nomi thaba nang na hadak tawrakliba mayam asibo ai bu ko am ingaw ngawri mi ho isa pha hello hanagum kallaga le hello ai gi mo puro aduga ai gi isau pharani adu natriba phawbadi ai isau adum langdawri ai ne isau langlibase ai khangba ngamlaktabagi ne kanamtana nangonda karimata haibasu nati nangna isau langlasu aikoi khanglaga leiri aduga natomta isau langba yaba langlamlaga amukka paibani ne na thawro maibana sel kem lobikhiba nate aina pikhibani ho adu baba kaya pikhrabage yamde ha phi hongbo loirabadi chanaba tawrasi thabang phuk hawgatuna mang thaduna chatba hawki Sanato basu maning da tabli inare yum da soning thina lolami get su so lolami aduga gari thaududa hospital tamna lakle gari manung da su isau lepte Sanato ba gari mata khumde thaba di mapure bena khumlaktrabasu ngangba lepte chumne ingna tamna ngangba nate isau ama yauna nganglakbani tabadi yamna taninglamlaroi matha saba kansida magi nupina tawribe isaudu adubu adum khangzare Sanato bado asum tauna nakong wai chila susinna hospital yorakle gari du khamlamlaba matung ani du changli machanupa gi manakta yowodagi isauga lepkhri hiptuna leiriba machanupa da yengduna lei machagi mamai du I amonba ama pairaga tamna sana thokli Sanato basu machagi manakta phamduna leiri hidak langtha kai leigedaba leiramlaga tombagi manakta ngaktang sapiruki nahan khe isa kar imata tawtringai dadi chatpagi waga pandi hauji ai laklaroi matam sida chaninglani yamna khonjen tapna langliba isaudo machaga mapure bagadu yengai noi babagi di ai yaudana satpai am pamjabani kana nupi bu unagadaba leibano khangde hanura kansida ngan ba mamagi isaudo yamna taningdre mami su kitang sui Sanato basu machin kangningdre mana machin hek kanglubada hospital sida magi nupi se angawbigum isau yamna kanna tawkhalaklani pakhalladuna machin japsanaduna khonjel kandana basu honari isau thabado kayam kuire hospital duda leirlibase macha nupa sisu nongta imanaksu satningbra satsira haiba wahang ama thangde mapa sungai oijaningdre thabaga phagi thabana aigi khuta sirani thaba mapure bedama mitu yengi
Masi yum nati nangi saudo swaida torkono. Adu natrabadi yumda thindokani aina. Thaba kibasu kibanina tumina laikre. Asumna noma noma haukibana nganbasu kankhalakle. Discharge tawraduna mayumda halakle. Nungsi leiba kaduda thoidu sangai. Chak pukham ama pairaga. Aduga nungsigi mamangda thami hanagum henjang su yawde. Ngasidi ising bottle dumadi yawrakli. Nungsi karimata haida pirakliba chaktuda yengi aduga thoida amuk yengduna. Nang afabadi kha oiroi. Simada ihan haibige. Nang na ibu wahaliba makai. Nangi awaba tarakani haibase. Nang khangjaw. Aso yamna nungairibasida kari awaba taraktoiba ide. Thoi nang aibu thadokpana phani adu natraba hairaga munna yengduna lei. Thoi maya karak jiktuna nungsigi masamdu paiduna mamaidu nokhathali aduga sauna mamit khana yengduna adu natrabadi kari adu natrabadi nang na thoi manglani. Thoi sauna pukhamdagi saktu khubam ama pairaga machinda namsili amadu sa othori. Thoi nungsigi mamaida khupakna thai. Thoi nungsigi mamaida khupakna thai aduga chak jadabi yarai chak sawo amuksu namsili handakti makhudu namsituna thami. Nungsi phunbagi wana khangbudu ubada thoi khangno noi. Nungsi sigadore phunbada thoi ising bottle do hangduna mayada haijili. Nungsi wana ising thakna bu khone thoi makhudu phat thadoi aduga phuk hawaduna. Nangumba mana aingonda hangana ngangbu yabra. Nangna hausik leiba mafamse kanagino aigi. Thoi aigi mafamsida leiraga wa chauna ngangbu sai. Nang hatu uro. Nathibong khara pizaraga hingalaga thamlibase karigino khangbra. Khangbra karigino do. Nangbu hatokpa ngame. Nangna khawri sin melaga hatokpa ngambajani. Hairaga amung ningkhang phamtharaglaga makhawri meli. Tasina nungsi karino matawkre. Nangbu nungsi base. Asuk wabra. Nungsi naba khuding samai loina tawnabra. Natraga aina thak hanthaman baira. Adu oirabadi aiga chanaba mi thengna hanbiba yadabra. Ai sumi kawbanina khangba ngamde. Ai sumai hiningdi mayamna aigonda yengliba mityeng sidagi nanthoktuna hingbasu ngamdaba. Asuk yamna sona hingbasibu hongnabro. Mayamgi akhaba mityeng sidagi nanthoktuna chaningle. Kamna makhutna mamai khumi. Nabi mazasi mamai mamit imak maksili. Mayak su kangtrit kangli. Maphidu su imot motli. Masambana ipha. Yengbada kaya di nungaite mabu hik yengbada. Wakhal choirabi amadi soidana malagani. Tanjadada ngasilaga thamliba thongdu khanghang hangduri. Nabi animak mamai lithuri. Thoi makhutu thadoi. Nungsi ngaksam paiduna lok khuri. Thoi ngakna leplam liba nupadu da yengli. Nganba mamit imu ngangna maya karkrak jiktuna makhut khudum ta sinduna lepli. Khudum ta sinba henman bana singli singdu mayik singna tholakle. Akiba phibam amadani leiram libasi. Thoi ki manbana maklap niktun leiri. Nganba phingna jangsilaktuna thoi gi makhori adu takpaiduna meli. Maya du jiksinduna Aigi thoi da awaba china piba. Mapandana naurin khomba nopok nganba thoiremba belik makhoi mayamdu thoigi misingduga phunari. Nganba thoigi makhori melingai aduda tara imana aduda bemna lokhubado. Nganba mamaidu leithoraktuna yengai magi bemda. Nungsigi phibamduda makhori metlamba makhudu thadokduna khonjel hauna lauri. Thoiremba kuidi thoiremba phingna jangsilei. Nganba thoiremba da hanna yengdabi. Sanu bisi phajalo. Aduga nuksigi manakta sangsinduna matam kuina ugi phangludraba uningbana ngauraba magi bemgi manakta dabli sangsinduna bembu chena konduna tha ani hena waruraba masado awaba hanthana bohonare mapisu lepa leitana tari nungsisu wana kapi dada minute khara walang amada ngangdana aduna konduna leiroba matung ai langkribem Namu matam chana lobu lakwa ngamautre. Ai lali.
Nungsi inung nungsina wakalei. Mana ibu adum pui. Hojiksu aigi kauri mele. Jaksu hinjang yaudabi pijay. Aina chaningde hairasu namda nei le. Pullasu ising tudakte. Aigonda belnasu kalle. Chiromnasu aigonda chui. Aisida leiba yamna waye. Aina nang nuksibagi ni ai. Mana ipazinduna tamise. Aigonda yamna puiyadada. Kuire asumna mangonda pawada magdaba ngasidi pena tare. Wadu kona yum yoruga ngango. Hojik yumda halasibe. Hairamaga tapna pamduna puthurei. Saru ngakta ngairi magi bemdo. Pamna mamitagi mapi tarabani. Mapi duna bemda tasili. Nungsi khonjil pikru pikna. Kapkano dada. Hena kapthorak lenganba. Asumna tholukpada gari manakta yauri. Berikna gari thong hangduna. Nganbana nungsibu gari da thammi aduga masu tapna kakhali. Hospital da hana sase. Berekto driver side da kakhatuna. Gari thauba hauri. Nganbadu magi bembu mathada thamna. Mapi taduna gari tongli. Nungsi tabli hari. Sumaina. Dadagi mathada leiba phangni. Ei thazarudre. Amaduwa sungang hingang lakhidre. Nungsi nganbagi thabakda makhut thamduna nokmi leiri. Asuk kuina thuina otuna thamlakbadu. Ngasi minute khara khak nganbagi mathada leibasida awaba pumba kawkhregumle. Hospital da chalaga nasadu yengthorusi aduga yumda hansi. Nungsi karimata hairakhidre adum nokmi tawri. Amuk khana thadorai. Sumaina amuk khana wahalarreina. Nangbu awaba piramba masu aina lemna mata tharai. Nangna asumna leibada mateng pangliba makhoi mayambusu aina lemna tharai. Aigi bemdi aigi thawaine. Asumna adum leirage ai karimata pamje dada. Nang aigi naktagi chatkrano. Ai nakta adum leyuko. Aigi naktagi mikup ama phau chatkrano ko. Chaloi. Dada nangbu amuk khana thadorai. Hairaga chetna konduna kapli. Kapkano dada. Kapte. Dada kapte. Asuk yamna nungaiba mikupsida aina kari kaptoino. Aina matam kuina nangbu thilakpane. Amuktang nangi leifam khanglabadi haina. Hojikti nangbu uba phangjare. Sida aina kari kaptoino. Asumna hospital da chalaga drip ama yali adu loibaga mayumda puthare. Amaga yankisi haibani laigai nurse amada yalhallage hairaga puri. Mama mapaso haraure. Masado sonmanbadada nganbana langluisi haiduna kanamata langsindre. Nganbagi kada nganbagi phamungda hiptuna lei. Nganbadu magi manakta phamduna lei nungsina. Dada imagi manakta oina pubiyo. Ai imaga leige. Nganba khumpham khangdre adubu sonmanbaduda madugi pauduma khanganingdabadagi wadu thaidui. Ai nakta leiningdabagira. Adugi natiye. Ai hinabdagi lapthoklanu babe. Dada nangbu mikup amata uduna leiba ngamlaroi. Asuk kuiba matamda waduna lakhibada. Madugi mahai oina nang lengdana leibiro. Nungsi nokmi. Magi dadagi makhutto magi makhut anina lamduna pairaga mamaida thamduna. Ai kadaida su chatloi. Aina chatkadaba mafamdi dadagi thamoi manungdane. Dadagi thamoi manungda aina chen chongduna sanadoine. Nganba tapna nonthaduna nungsigi laibakta nungsina machinduna thami. Aduga nokmi asuk ngawhalibase karigino be. Nungsi tapna hawalaktuna phamduna leiriba nganbagi mathada sangsinduna mamaidu lotki. Nganbasu nokmi bembu konsinbi. Bem ai thawai nungsibi bem. Mathada leina ikaina khumlapani. Mangoiramgadra yamna pakhale. Aigi mangda toina nambui. Aduna ngasisu mangoiramabadi kamai tawne. Asuk nungaiba
asuk nungsiu mikupse mangoiramladi kamai tawgani manglan ohen gano bem manglan ohen gano